ꯃꯌꯥꯝꯕꯨ Story Collectionꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯊꯕꯛꯀꯤ ꯄꯥꯎ ꯄꯤꯖꯔꯤ꯫ KB ꯕꯣꯏ ꯍꯣꯁꯇꯦꯜꯗꯒꯤ ꯊꯣꯛꯂꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯀ꯭ꯋꯥꯂꯤꯐꯥꯏꯗ ꯑꯣꯏꯕ ꯀꯦꯟꯗꯤꯗꯦꯠ ꯅꯨꯄꯥ ꯑꯃ ꯅꯟ-ꯇꯤꯆꯤꯡ ꯁ꯭ꯇꯥꯐꯀꯤ ꯑꯣꯏꯅ ꯄꯥꯝꯖꯩ꯫ ꯊꯋꯥꯏ ꯌꯥꯎꯕꯤꯕ ꯀꯦꯟꯗꯤꯗꯦꯠꯅ ꯑꯗꯣꯝꯒꯤ CV ꯑꯃꯗꯤ ꯑꯦꯖꯨꯀꯦꯁꯅꯦꯜ ꯁꯔꯇꯤꯐꯤꯀꯦꯠ ꯑꯗꯨ WhatsAppꯀꯤ ꯈꯨꯠꯊꯥꯡꯗ ꯊꯥꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ WhatsApp ꯅꯝꯕꯔ ꯑꯗꯨꯗꯤ 9612201310꯫ ꯊꯥꯒꯤ ꯁꯦꯂꯔꯤ ꯑꯣꯏꯅ 10,000ꯗꯒꯤ ꯍꯧꯒꯅꯤ꯫ ꯃꯌꯥꯝꯗ Story Collectionꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯈꯪꯍꯟꯖꯔꯤ꯫ ꯃꯌꯥꯝꯕꯨ Story Collectionꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯊꯕꯛꯀꯤ ꯄꯥꯎ ꯄꯤꯖꯔꯤ꯫ ꯑꯄꯥꯏꯕꯤ ꯐꯦꯃꯤꯂꯤ ꯔꯦꯁꯇꯨꯔꯦꯟꯇꯒꯤ ꯊꯣꯛꯂꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤ ꯋꯦꯇ꯭ꯔꯦꯁ ꯀꯧꯖꯔꯤ꯫ ꯂꯩꯐꯝ ꯆꯥꯐꯝ ꯄꯤꯖꯒꯅꯤ꯫ ꯊꯥꯒꯤ ꯁꯦꯂꯔꯤꯅ 10,000ꯗꯒꯤ 12,000 ꯑꯣꯏꯒꯅꯤ꯫ ꯃꯁꯤꯗ ꯆꯪꯒꯗꯕꯁꯤꯡꯗꯤ ꯑꯍꯥꯟꯕꯗ ꯆꯍꯤ 12ꯗꯒꯤ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯅꯤꯁꯨꯕꯗ ꯒꯨꯗ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯁ꯭ꯀꯤꯜ, ꯏꯪꯂꯤꯁ ꯑꯃꯗꯤ ꯂꯣꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯈꯪꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯄ꯭ꯂꯤꯖꯦꯟꯠ ꯄꯔꯁꯣꯅꯦꯂꯤꯇꯤ ꯋꯤꯊ ꯑꯦ ꯐ꯭ꯔꯦꯟꯗꯂꯤ ꯑꯦꯇꯤꯇ꯭ꯌꯨꯗ꯫ ꯃꯔꯤꯁꯨꯕꯗ ꯋꯦꯜ ꯒ꯭ꯔꯨꯝꯗ ꯑꯦꯟꯗ ꯄ꯭ꯔꯖꯦꯟꯇꯦꯕꯜ꯫ ꯃꯉꯥꯁꯨꯕꯗ ꯑꯦꯕꯤꯂꯤꯇꯤ ꯇꯨ ꯍꯦꯟꯗꯜ ꯒꯦꯁ꯭ꯠ ꯄꯣꯂꯥꯏꯠꯂꯤ ꯑꯦꯟꯗ ꯄ꯭ꯔꯣꯐꯦꯁꯅꯦꯜꯂꯤ꯫ ꯇꯔꯨꯛꯁꯨꯕꯗ ꯄ꯭ꯔꯥꯏꯌꯔ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯏꯟ ꯔꯦꯁꯇꯨꯔꯦꯟꯠꯁ ꯅꯠꯇ꯭ꯔꯒ ꯕꯥꯔ ꯁꯔꯚꯤꯁ ꯑꯁꯤ ꯄ꯭ꯂꯁ꯫ ꯐ꯭ꯔꯦꯁꯔꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯕꯤꯕꯁꯨ ꯌꯥꯒꯅꯤ꯫ ꯇꯔꯨꯛꯁꯨꯕꯗ ꯕꯦꯁꯤꯛ ꯅꯣꯂꯦꯖ ꯑꯣꯐ ꯐꯨꯗ ꯑꯦꯟꯗ ꯕꯤꯚꯔꯦꯖ ꯍꯥꯏꯕꯗꯤ ꯃꯣꯛꯇꯦꯜ ꯑꯃꯗꯤ ꯀꯣꯛꯇꯦꯜꯁꯅꯆꯤꯡꯕꯁꯤꯡ꯫ ꯇꯔꯨꯛꯁꯨꯕꯗ ꯑꯦꯕꯤꯂꯤꯇꯤ ꯇꯨ ꯋꯥꯔꯛ ꯏꯟ ꯁꯤꯐꯠ꯫ ꯂꯣꯏꯅꯅ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯇꯧꯒꯗꯕ ꯊꯧꯗꯥꯡꯁꯤꯡꯗꯤ ꯒ꯭ꯔꯤꯠ ꯑꯦꯟꯗ ꯁꯤꯠ ꯒꯦꯁ꯭ꯠ ꯋꯥꯔꯝꯂꯤ ꯑꯍꯥꯟꯕꯗ꯫ ꯑꯅꯤꯁꯨꯕꯗ ꯇꯦꯛ ꯐꯨꯗ ꯑꯦꯟꯗ ꯗ꯭ꯔꯤꯡꯛꯁ ꯑꯣꯔꯗꯔꯁ ꯑꯦꯀ꯭ꯌꯨꯔꯦꯠꯂꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯁꯔꯚ ꯐꯨꯗ ꯑꯦꯟꯗ ꯕꯤꯚꯔꯦꯖ ꯏꯐꯤꯁꯤꯌꯦꯟꯠꯂꯤ꯫ ꯃꯔꯤꯁꯨꯕꯗ ꯃꯦꯟꯇꯦꯟ ꯀ꯭ꯂꯤꯟꯂꯤꯅꯦꯁ ꯑꯣꯐ ꯇꯦꯕꯜ ꯑꯦꯟꯗ ꯁꯔꯚꯤꯁ ꯑꯦꯔꯤꯌꯥ꯫ ꯇꯔꯨꯛꯁꯨꯕꯗ ꯀꯣꯑꯣꯔꯗꯤꯅꯦꯠ ꯋꯤꯊ ꯀꯤꯆꯟ ꯑꯦꯟꯗ ꯕꯥꯔ ꯁ꯭ꯇꯥꯐ꯫ ꯇꯔꯦꯠꯁꯨꯕꯗ ꯑꯦꯟꯖꯨꯔ ꯀꯁꯇꯃꯔ ꯁꯦꯇꯤꯁꯐꯦꯛꯁꯟ ꯑꯦꯠ ꯑꯣꯜ ꯇꯥꯏꯝꯁ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯄꯤꯖꯔꯤꯕ WhatsApp ꯅꯝꯕꯔ 7627918632ꯗ ꯐꯥꯎꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯃꯌꯥꯝꯗ Story Collectionꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯕꯤꯍꯧꯅꯕ ꯈꯪꯍꯟꯖꯔꯤ꯫ ꯃꯌꯥꯝꯕꯨ Story Collectionꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯊꯕꯛꯀꯤ ꯄꯥꯎ ꯄꯤꯖꯔꯤ꯫ ꯃꯣꯃꯣ ꯃꯦꯀꯤꯡ ꯁ꯭ꯇꯥꯐ ꯅꯨꯄꯤ ꯈꯔ ꯀꯧꯖꯔꯤ꯫ ꯃꯣꯃꯣ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯒꯗꯕꯅꯤ ꯇꯉꯥꯏꯐꯗꯅ꯫ ꯃꯐꯝꯅ ꯊꯥꯡꯃꯩꯕꯟ ꯑꯦꯁꯦꯝꯕ꯭ꯂꯤ꯫ ꯑꯣꯐꯤꯁ ꯑꯋꯥꯔ 9 AM to 5:30 PM꯫ ꯋꯤꯛꯂꯤ ꯑꯣꯐ ꯑꯣꯏꯖꯒꯅꯤ ꯁꯦꯇꯔꯗꯦ ꯈꯨꯗꯤꯡꯒꯤ꯫ ꯁꯦꯂꯔꯤꯒꯤ ꯑꯣꯏꯅ ꯅꯦꯒꯣꯁꯤꯌꯦꯕꯜ ꯕꯦꯖ ꯑꯣꯟ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ꯫ ꯃꯁꯤꯗ ꯆꯪꯒꯗꯕꯁꯤꯡꯗꯤ ꯑꯍꯥꯟꯕꯗ ꯃꯁ ꯍꯦꯚ ꯄ꯭ꯔꯥꯏꯌꯔ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯏꯟ ꯃꯣꯃꯣ ꯃꯦꯀꯤꯡ꯫ ꯑꯅꯤꯁꯨꯕꯗ ꯐꯤꯃꯦꯜ ꯀꯦꯟꯗꯤꯗꯦꯠꯁ ꯑꯣꯟꯂꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯋꯤꯂꯤꯡ ꯇꯨ ꯂꯔꯟ ꯕꯦꯀꯔꯤ ꯑꯥꯏꯇꯦꯝꯁ꯫ ꯇ꯭ꯔꯦꯅꯤꯡ ꯋꯤꯜ ꯕꯤ ꯄ꯭ꯔꯣꯚꯥꯏꯗꯦꯗ꯫ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯉꯩ ꯃꯅꯨꯡꯗ ꯇ꯭ꯔꯦꯅꯤꯡꯗ ꯆꯪꯒꯗꯕ ꯕꯦꯀꯔꯤꯒꯤ ꯑꯥꯏꯇꯦꯝꯁꯤꯡꯁꯨ ꯄꯤꯖꯒꯅꯤ꯫ ꯃꯁꯤꯗ ꯊꯋꯥꯏ ꯌꯥꯎꯕꯤꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯄꯤꯖꯔꯤꯕ WhatsApp ꯅꯝꯕꯔ 70057722748ꯗ ꯑꯗꯣꯝꯒꯤ ꯔꯤꯖ꯭ꯌꯨꯝꯁꯤꯡ ꯑꯗꯨ ꯊꯥꯖꯟꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯃꯌꯥꯝꯗ Story Collectionꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯈꯪꯍꯟꯖꯔꯤ꯫ ꯃꯌꯥꯝꯕꯨ Story Collectionꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯊꯕꯛꯀꯤ ꯄꯥꯎ ꯄꯤꯖꯔꯤ꯫ ꯐꯨꯗ ꯇ꯭ꯔꯛꯀꯤ ꯅꯨꯄꯤ ꯑꯃ ꯄꯥꯝꯖꯩ꯫ ꯃꯇꯝꯅ 8 AMꯗꯒꯤ 5 PM ꯐꯥꯎꯕ꯫ ꯃꯐꯝ ꯌꯥꯏꯁꯀꯨꯟ꯫ ꯊꯥꯒꯤ ꯇꯣꯂꯣꯞꯅ 8,000꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯄꯤꯖꯔꯤꯕ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯑꯁꯤꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ꯫ 77059412223꯫ ꯃꯌꯥꯝꯗ Story Collectionꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯕꯤꯍꯧꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯃꯌꯥꯝꯕꯨ Story Collectionꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯊꯕꯛꯀꯤ ꯄꯥꯎ ꯄꯤꯖꯔꯤ꯫ ꯇꯤꯆꯔ ꯀꯝ ꯋꯥꯔꯗꯦꯟꯒꯤ ꯑꯣꯏꯅ ꯅꯨꯄꯤꯒꯤ ꯐꯝ 2, ꯅꯨꯄꯥꯒꯤ ꯐꯝ 2꯫ ꯃꯐꯝꯅ ꯁꯦꯄꯥ꯫ ꯏꯂꯤꯖꯤꯕꯤꯂꯤꯇꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯈꯔ ꯂꯩꯖꯩ ꯃꯗꯨꯗꯤ ꯑꯍꯥꯟꯕꯗ ꯒ꯭ꯔꯦꯖꯨꯑꯦꯠ ꯂꯣꯏꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯅꯤꯁꯨꯕꯗ ꯐ꯭ꯔꯦꯁꯔ ꯀꯦꯟ ꯑꯦꯄ꯭ꯂꯥꯏ꯫ ꯑꯍꯨꯝꯁꯨꯕꯗ ꯀꯦꯟꯗꯤꯗꯦꯠ ꯋꯤꯊ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯑꯣꯐ ꯗꯤꯄ꯭ꯂꯣꯃꯥ ꯏꯟ ꯏꯂꯤꯃꯦꯟꯇꯔꯤ ꯑꯦꯖꯨꯀꯦꯁꯟ꯫ ꯊꯥꯒꯤ ꯁꯦꯂꯔꯤꯅ ꯅꯦꯒꯣꯁꯤꯌꯦꯕꯜ ꯑꯦꯛꯁꯄꯔꯠ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ꯫ ꯏꯟꯇꯔꯦꯁ ꯑꯣꯏꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯑꯗꯣꯝꯒꯤ ꯔꯤꯖ꯭ꯌꯨꯝꯁꯤꯡ ꯑꯗꯨ WhatsApp ꯅꯝꯕꯔ 8794677048ꯗ ꯊꯥꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯃꯌꯥꯝꯗ Story Collectionꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯕꯤꯍꯧ ꯍꯥꯏꯅ ꯈꯪꯍꯟꯖꯔꯤ꯫
ꯃꯌꯥꯝꯕꯨ Story Collectionꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯄꯣꯏꯔꯩ ꯁꯔꯚꯤꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯄꯤꯖꯔꯤ ꯃꯗꯨꯗꯤ ꯀ꯭ꯂꯤꯅꯤꯡ ꯁꯔꯚꯤꯁ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯗꯨꯗꯤ ꯍꯣꯝ ꯀ꯭ꯂꯤꯅꯤꯡ ꯑꯣꯐꯤꯁ ꯑꯦꯟड ꯀꯃꯔꯁꯤꯌꯦꯜ ꯀ꯭ꯂꯤꯅꯤꯡ bathroom and kitchen cleaning floor and carpet cleaning sofa and window glass cleaning post construction cleaning and many more ꯃꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤꯕꯨ ꯂꯧꯕꯤꯅꯕ ꯈꯪꯍꯟꯖꯔꯤ ꯂꯣꯏꯅꯅ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯄꯥꯝꯕꯤꯕ ꯂꯩꯔꯒꯗꯤ ꯃꯈꯥꯗ ꯄꯤꯖꯔꯤꯕ ꯀꯣꯟꯇꯦꯛ ꯅꯝꯕꯔ 8798989314 ꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯃꯌꯥꯝꯗ Story Collectionꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤꯕꯨ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯈꯪꯍꯟꯖꯔꯤ